Hai Canel manaki loubuk sajik chaba chatkhiba Phubala Sunushiphai amasung Naranseina Khul gi san 18 rom houkhiba numit 10 rom asida Mangkhre san ahumna Nongmei Maru panbaga loinana san amana Athouba potshak amana Yallamba Thengnare hairi thodok asigi matangda TOMTV na Phubala Hai Canel fauba changdana yengsankhi maduda khunja singna phongdorakpada irang asina maram oiraga Hai Canel mapadagi red zone oikhiba maramna Maitai miyam changba yakhidre masina lomi sing low panba yadana laikibane adubu sa san sengge oinadi low canel ge lawrok pantha loiraba matung machinjak chananaba thadoklaga lakhi matamaduda red zone henjena changkhiba sa san kayadi kuki singna faraga pukhiba natraga nongmaina kapadagi soklaga halakpa kaya yauki adubu hojik state asida president rule leirabanina irang khara nemle khanduna sa san thadokpa horakpa asida handak nauna san kaya mangba horak Hiramasida Mari Lainaba Singna akan mamitiyeng changhaninge haiba wafam sing thamlakhi amaromda Phubala makhamaning lekaidagi M Ramesh Kauba miyoi amana TOMTV da hai irang khara nemle amadi President rule leire haiduna sasan kaya sajik chaba thadokpa hauke adubo handak numit 10 rom asida san kaya mangba amuk haurakle Naranseina Khul dagi san 8 Sunushiphai dagi san 3 amadi Phubala gi oina san 3 Mangkhre loinana Sunushiphai dagi san 3 di Nongmei Maru na palaga halakpa yaukre ngasi maki oina su Phubala Khul gi san ama halaktana leire red zone asige makha thangba Hai Canel amadi chingmathakta su Central Force ke personal sling leire bane amaromda Langching Manbi Reserve Forest Area gi awang thangba saruk asida kuki singi bunker ama hojik suleire Hai Canel da leiba Central Force ke personal singna sanchang khiba uhodrabasu ching mathakta leiriba Central Force ke personal singna di ufam thokpane khul ahum asigi mangkhiba san singi missing report su Moirang Police Station da pikre haina mahakna makhata rakhi Naranseina dagi san 3 Mangkhre halaktre aduga Sunushiphai gi oina san 3 ngarang pawda san ahum mana nongmaina palaga yumdhale dusal amana pharuraga koi samban gumna khetat kutbagi chatkhiba dalakre Phubala gi oina san 3 ngasi koi yamba suliasi san halaktri hauji pawda ekoi san nasi hana amani mai dadi ekoi thodona luna khanjilamde adu hojiti chanja mambagi masing si yam khalakbani na ekoi police ta missing report bijare san busing koi Sarvasna Kobigre. Duga Kuyi San Jamna Mambagi Maru Maramdi, Najarabada Kuyi, Langzingman be Sida Bankerlay, Kuki Bagi Paule, Masida Kuki, Center Force Tamilagadi. Asidi Luki Nakanji, San Grai Saika webs. Haiba, Ekugi Duga, San Mangbang, Lavina, Ekugi, Gung, San Talpi, President from the Hom Tamzamadi. Ekugi Mataka Jangaba Labina, Makoi Asapo to Makoi Manayo, Makoina Pare.